소담땅 필요하더나. 살로더라 안강 가가니 너 이건데 나한테 레이저보. 에르리 에이, 나이자! 어떤 놈이 지금 왜 나한테 왜 그러지, 하? 에이 나가라 됐어. 마야 시간이야. 에이, 얘는 말도. ನಂಗೆ ತುಗೊಂಬನ್ನ ತೋದಿದ ಇಮಾದುಸು ಮಶಾ ಖಾನ್ ಮಂಗಂದದ್ರ ಸಿಕ್ರೆದನ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯁꯨ ꯉꯁꯤ ꯐꯥꯎꯕ ꯄꯂꯦꯞꯐꯝ ꯈꯪꯗꯅ ꯂꯩꯔꯤꯕꯅꯤ ꯑꯩꯒꯤ ꯏꯇꯧꯁꯤ ꯎꯔꯒ ꯅꯪ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯅꯪꯅꯕꯨ ꯄꯦꯟꯅꯤ ꯍꯥꯏꯔꯗꯤꯅꯦ ꯅꯕꯨꯡꯉꯩꯁꯨ ꯁꯤꯈ꯭ꯔꯒꯦ ꯇꯥꯆꯧ ꯑꯩ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯣꯏ ꯇꯥꯆꯧ ꯅꯥꯁꯟꯕꯨ ꯉꯥꯛꯄꯤꯌꯨ ꯇꯥꯆꯧ ꯐꯔꯦ ꯏꯆꯟꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯅꯕꯨꯡ ꯑꯩꯅ ꯉꯥꯏꯕ ꯌꯦꯡꯈꯤꯕ ꯇꯥꯏ 지금 좀 빨리. 이마 따져. ꯑꯗꯨꯅꯤꯗꯅ ꯏꯆꯜꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯤ ꯏꯕꯨꯡ ꯌꯥꯝꯅ